ꯂꯥꯏꯔꯦꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯒꯣꯡꯂꯩ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗ ꯀꯟꯅ ꯉꯥꯡꯂꯤ꯫ ꯑꯆꯧꯕꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯐꯝꯂꯤ꯫ ꯅꯃꯥꯏꯒꯗꯨ ꯂꯩꯊꯣꯛꯈꯤꯅꯨꯅꯦ, ꯅꯃꯥꯏꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯎꯅꯤ ꯅꯪꯕꯣ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯊꯣꯛꯄꯗꯨꯅ ꯑꯣꯏꯕ ꯌꯥꯔꯕ꯭ꯔꯣ? ꯌꯥꯔꯗ꯭ꯔꯣ? ꯏꯃꯥꯅ ꯉꯥꯡꯕꯗꯣ ꯏꯃꯥꯗꯣ ꯑꯣꯟꯁꯤꯜꯂꯒ ꯇꯥꯕꯗ ꯆꯣꯡꯉꯛꯄ ꯇꯤꯟ ꯃꯌꯥꯝꯗꯨꯅ ꯃꯥꯏꯁꯤ ꯇꯥꯕꯗ ꯂꯣꯏꯔꯕ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯇꯤꯟꯗꯣ ꯀꯣꯛꯁꯤꯃꯨꯛ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯂꯨꯈꯝ ꯑꯣꯟꯁꯤꯜꯂꯛꯏꯅꯤ꯫ ꯏꯁ ꯀꯌꯥꯗ ꯋꯥ ꯂꯩꯊꯣꯛꯅꯕ ꯇꯧꯔꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯍꯥꯏꯕꯤꯒꯦ, ꯅꯪꯅ ꯈꯪꯅꯔꯤꯅꯦ ꯇꯧꯔꯤꯕ ꯃꯅꯥꯇꯣꯟꯗꯅꯦ ꯁꯅꯥꯎ ꯆꯪꯕ ꯆꯟꯗꯨꯒꯤ ꯂꯥꯎꯕꯤꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯇꯥꯆꯧꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯤꯕꯨ ꯏꯃꯥꯅ ꯄꯥꯝꯗꯦꯕꯣ? ꯏꯃꯥꯒ ꯂꯩꯃꯤꯟꯅꯗꯧꯁꯨ ꯅꯠꯇꯦ, ꯏꯃꯥꯗꯤ ꯈꯔ ꯂꯩꯔ ꯁꯤꯈ꯭ꯔꯅꯤ꯫ ꯑꯍꯩ ꯑꯄꯥ, ꯃꯤꯅ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯌꯥꯗꯦ, ꯉꯥꯡꯅꯕ ꯑꯝꯇ ꯌꯥꯔꯣꯏꯗꯧꯅꯤ ꯅꯪꯅ ꯌꯥꯎꯔꯤꯕ꯫ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ, ꯅꯁꯛꯇꯨ ꯎꯅꯤꯡꯗ꯭ꯔꯦ, ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ꯫ ꯎꯅꯤꯡꯉꯣꯏ, ꯏꯃꯥꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯅ ꯀꯥꯡ ꯑꯄꯠꯄ ꯃꯅꯝ ꯍꯦꯛ ꯅꯝꯃꯗꯅ ꯏꯔꯨꯗꯤ ꯂꯨꯅꯤ ꯈꯪꯗꯦ꯫ ꯅꯃꯥꯏꯗꯨꯅ ꯀꯦꯔꯤ ꯀꯔꯤ ꯑꯩꯕꯨ ꯏꯔꯨꯖꯅꯤ ꯈꯪꯗꯦ ꯀꯥꯏꯅ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯛ ꯐꯥꯎꯕ ꯅꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯈꯪꯗꯕ ꯃꯈꯩ ꯇꯨꯝꯂꯤꯕ ꯅꯪꯅꯗꯤ ꯀꯥꯏꯗꯒꯤ ꯑꯩꯅ ꯏꯔꯨꯖꯕ ꯎꯗꯧꯔꯤꯕ? ꯏꯃꯥ, ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯆꯍꯤ 15 ꯁꯨꯔꯁꯤ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ, ꯂꯣꯏꯅ ꯈꯪꯉꯤ ꯀꯩ? ꯑꯆꯧꯕꯅ ꯑꯩ ꯆꯠꯂꯦ ꯑꯇꯣꯝꯕ, ꯏꯃꯥꯒ ꯋꯥꯔꯤꯁꯦ ꯅꯪꯉꯣꯟꯗ ꯁꯥꯎ꯫ ꯉꯥꯏꯈꯣ ꯆꯠꯈꯤꯅꯨꯅꯦ, ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯇꯥꯁꯤꯟꯅꯗꯅꯒ ꯇꯧꯗꯦꯅꯦ ꯃꯁꯦ, ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯑꯁ ꯏꯃꯥ, ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯤꯕꯣ? ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯪꯒ ꯁꯪꯕꯥꯅꯕꯤꯒ ꯂꯨꯍꯣꯡꯕ꯫ ꯀꯔꯤ ꯁꯪꯕꯥꯅꯕꯤꯑꯕ? ꯃꯨꯔꯒ ꯁꯪꯕꯤꯗꯣ? ꯑꯗꯨꯗꯤ ꯏꯃꯥꯒ ꯂꯨꯍꯣꯡꯕ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯅꯤ, ꯂꯦꯝꯅ ꯊꯕꯛ ꯁꯨꯅꯕꯤꯔꯁꯨ ꯄꯥꯝꯗꯦ ꯑꯗꯨꯗꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯃꯁꯛꯇꯨ ꯃꯨꯔꯒ ꯁꯪꯂꯕꯁꯨ ꯁꯅꯥꯅ ꯄꯣꯡꯉꯥꯡ ꯍꯦꯛ ꯉꯥꯡꯕ ꯃꯈꯩ ꯁꯤꯔꯤꯕꯗꯨ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯑꯗꯨꯛ ꯊꯤꯕ ꯅꯨꯄꯤꯗꯨꯅ ꯃꯥꯅ ꯁꯅꯥꯒꯤ ꯂꯤꯛꯅꯤ ꯀꯥꯏꯅꯒ ꯁꯤꯔꯤꯕꯗꯨꯕꯨ ꯏꯔꯣꯏ ꯃꯉꯛꯇ ꯐꯅꯦꯛ ꯃꯆꯦꯠꯀꯤꯕ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤ꯫ ꯃꯥꯅ ꯁꯅꯥ ꯁꯤꯕꯥꯕ, ꯏꯃꯥꯅ ꯁꯤꯕꯥꯕ, ꯐꯖꯈ꯭ꯔꯕ, ꯌꯦꯡꯕꯕꯨ ꯉꯝꯖꯗꯦꯅꯦ ꯑꯩꯗꯤ꯫ ꯏꯁ ꯀꯌꯥꯗ ꯌꯣꯡꯆꯥꯛ ꯀꯛꯁꯤꯗꯧꯅ ꯄꯨꯡꯀꯣꯛ ꯀꯣꯛꯄꯤꯗꯨꯅ ꯀꯔꯤ ꯍꯦꯟꯅ ꯐꯖꯔꯗꯅ? ꯂꯩꯁꯥꯕꯤꯅꯦꯗꯤ ꯃꯅꯥꯗ ꯁꯅꯥ ꯃꯇꯠ ꯑꯃꯠꯇꯁꯨ ꯌꯥꯟꯗꯦ, ꯃꯉꯛꯇꯨꯗ ꯂꯪꯍꯨꯝ ꯃꯇꯠ ꯑꯃꯠꯇ ꯐꯥꯎꯕ ꯁꯤꯗꯦꯅꯦ ꯂꯥꯏꯔꯕꯤꯗꯣ꯫ ꯏꯃꯥꯅ ꯁꯤꯕ ꯌꯥꯝ ꯄꯥꯝꯃꯒꯅꯅꯦ, ꯑꯩꯅ ꯃꯥꯒꯤꯁꯨ ꯆꯔꯨꯅ ꯇꯥꯔꯒ ꯂꯤꯛ ꯑꯃ ꯁꯦꯝꯕꯤꯒꯦ, ꯑꯗꯨ ꯆꯦꯟꯒꯦ꯫ ꯏꯃꯥ, ꯅꯪꯅ ꯃꯤꯉꯣꯟꯗ ꯂꯥꯏꯔꯕꯤ ꯀꯥꯏꯅꯒ ꯍꯥꯏꯗꯨꯕꯨ ꯏꯃꯥ ꯂꯩꯁꯥꯔꯤꯉꯩꯗꯕꯨ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ? ꯂꯩꯁꯥꯔꯤꯉꯩꯗ ꯋꯥꯔꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯁꯦ ꯎꯔꯦꯗꯅ ꯅꯥꯒꯁꯦ ꯇꯠꯇꯧ ꯃꯈꯩ ꯌꯥꯜꯂꯤꯕ ꯁꯅꯥ ꯃꯌꯥꯝꯁꯦ꯫ ꯑꯗꯨꯅꯅꯦ ꯂꯥꯏꯔꯕꯤꯗꯣ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯏꯆꯦ ꯊꯥꯖꯁꯨ ꯁꯦꯜ ꯄꯥꯏꯕ ꯁꯅꯥ ꯌꯥꯝꯅ ꯁꯤꯕꯤ ꯏꯃꯧꯒꯤ ꯅꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏ ꯂꯩꯖꯔꯁꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯆꯤꯟ ꯅꯅꯥꯎ ꯃꯤꯆꯪ ꯆꯪꯅꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯂꯥꯏꯔꯕ ꯌꯣꯛꯈꯠꯄ ꯄꯥꯝꯂꯤꯕ ꯀꯥꯏꯗꯨꯔꯏꯕ ꯅꯣꯏꯒꯤꯁꯦ? ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨ, ꯃꯥꯕꯨꯅꯦ ꯍꯦꯛ ꯌꯨꯝꯁꯦ ꯄꯨꯁꯤꯜꯂꯛꯂꯕ ꯑꯩꯅ ꯇꯧꯕꯗꯣ ꯌꯦꯡꯉꯨꯀꯣ ꯅꯣꯏ, ꯌꯦꯡꯉꯨ꯫ ꯑꯆꯧꯕ ꯑꯃꯗꯤ ꯊꯥꯖ, ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯊꯥꯖꯅ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯀꯔꯤꯅꯣ ꯍꯦꯛ ꯂꯥꯛꯄꯒ ꯈꯠꯅꯕꯥꯅ ꯍꯧꯖꯤꯜꯂꯛꯏꯁꯤꯕꯣ? ꯀꯔꯤ ꯄꯥꯎꯅꯣ ꯅꯪ ꯇꯥꯔꯤꯕꯣ? ꯅꯈꯣꯏ ꯏꯃꯥꯅ ꯁꯪꯕꯥꯅꯕꯤꯗꯣ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯆꯠꯂꯅꯤ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯔꯤꯕꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏ ꯏꯃꯥꯅꯕꯣ? ꯑꯩꯗꯤ ꯇꯥꯗꯦꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯇꯥꯔꯣꯏ ꯅꯪꯗꯤ? ꯂꯥꯏꯔꯕꯤ ꯑꯩꯕꯨ ꯀꯅꯥꯅꯗꯤ ꯄꯥꯝꯕꯤꯔꯨꯅꯤ? ꯅꯪꯗꯤ ꯑꯃꯗꯣ ꯄꯥꯝꯕꯅꯤꯅ ꯇꯥꯔꯣꯏꯕ꯫ ꯑꯩꯁꯨ ꯈꯪꯉꯤ, ꯃꯇꯝ ꯆꯨꯞꯄꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯩꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ꯫ ꯑꯩꯅ ꯄꯥꯝꯃꯤꯁꯤꯗꯤ ꯈ꯭ꯋꯥꯏ ꯃꯔꯨꯗꯤ ꯑꯩꯅ ꯄꯥꯝꯕꯗꯨ ꯅꯠꯇ꯭ꯔꯣ? ꯅꯣꯏꯒꯤ ꯋꯥꯒꯝꯇ ꯃꯋꯥ ꯂꯧꯗꯦ, ꯑꯩꯅ ꯄꯥꯝꯕꯗꯤꯅꯦ ꯂꯣꯏꯔꯦ꯫ ꯌꯥꯔꯦ ꯈꯪꯉꯤ, ꯂꯧꯗꯦ ꯍꯥꯏꯔꯝꯃꯒ ꯍꯌꯦꯡ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯂꯒꯅ ꯅꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯗꯨꯝ ꯅꯨꯄꯤꯗꯣ ꯂꯧꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯂꯧꯔꯣꯏꯍꯦ, ꯑꯩꯕꯨ ꯊꯥꯖꯧ, ꯅꯪ ꯅꯠꯇꯕ ꯀꯅꯥꯝꯇ ꯂꯧꯔꯣꯏ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ ꯅꯪ ꯈꯛꯇꯅꯤ꯫ ꯌꯥꯔꯦ ꯈꯪꯉꯤ, ꯇꯥꯅꯤꯡꯗꯦ, ꯅꯇꯥꯇꯣ ꯇꯧꯔꯨꯅꯨ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯒꯨꯝꯁꯤ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩ ꯁꯥꯎꯔꯛꯀꯅꯤ꯫ ꯋꯥꯀꯥꯏ ꯉꯥꯡꯒꯅꯨ, ꯂꯦꯞꯀꯗꯕꯩꯅ ꯂꯦꯞꯂꯤꯕꯁꯤꯗꯤ꯫ ꯀꯩꯒꯤ ꯋꯥꯀꯥꯏꯅꯣ? ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯣꯛꯅꯔꯝꯅꯤ ꯅꯪ ꯈꯪꯗꯕ? ꯀꯜꯂꯛꯇꯨꯅ ꯇꯧꯔꯤꯅꯤ꯫ ꯑꯣꯍꯣ, ꯑꯩꯁꯦ ꯂꯥꯏꯔꯕꯤꯅꯤ, ꯅꯈꯣꯏ ꯏꯃꯨꯡꯅ ꯄꯥꯝꯗ꯭ꯔꯦꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯁꯤꯗ ꯀꯜꯂꯛꯇꯣꯏꯁꯤꯕꯨ ꯀꯩꯗꯅꯣ? ꯃꯔꯤ ꯃꯈꯣꯡ ꯁꯝꯗꯧ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯨꯀꯣ꯫ ꯑꯗꯣ ꯑꯩꯅ ꯊꯤꯔꯨꯕꯗꯤ ꯅꯠꯇꯦꯗꯅ, ꯏꯃꯥꯅ ꯇꯧꯔꯝꯕꯅꯤ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯃꯥꯅ ꯇꯧꯔꯝꯕꯅꯦ ꯍꯥꯏꯗꯅ
luhong na ba namit lep labasu luhong kidu na trodom adunani aina husitigi lapnarasena haisi thaza sidiba angang masa cha ing mani hi si sarono ba ai nang bunung sibusu minam mana tiga dawake yare aina nang bunung sibusu aseng bani ai ngasi nupa am sen thokrage aduga pumna ma kya phabu oirani dana ira nangi wangang dudi atopu nupa pambagi ni da pama pamda ba nang kai su khan bi ra nangi su soidana bani aina is nangi na koi ti thi da leiraga hegina yam phangjada badawna nangona sungya daga leigadro phari dudi ikoi na ngasi chien ma tare dana ngamoi nakoi na mada ai botlan ge hairibro nasila dukan manangbo ai gi mana kai su otpa ngamoi da is ai wisin kale kaina maram naitana aina pukan na kan manati nakoi gi nawong tunani aina chin kalisi o khange loina khangjari ado nang sing asi dagi ai gi oirani ne yam kui da bida ai khoi da ai gi nakta leng da leirani ba punsi supa nanakta leibra natraga punsi supa gi kaina bram bi soidram numit aduda thaza amadi asauba makhoi ni selaklammi sigong lei masanu pana thaza selakpagi pau tabada sakhumda makhong makhut thinduna kapni ai bausi ku kamai tawdoino ba mangle ai di mangle dana imagi pungo imadi mangle hey mama kaidong narage ne nang kan kawkhal leidu ba ha nate kana sirage kaino nang dinana ga dum da tadro nasanu pa haibi indabaduna aina pamde yade haibi lai su da bido pudu la yaidana o asau bu nupi selakpagi oira nangna misi mina yarobadona kaptana ga tawribadudi siba nabadagi helaba tawgi na tawribani aina yade khangna aigi mangi haibasin pungmangi manglabani ba ai as mina taraga kaino makhalani karino nang tawribadu taningde ko mama taningdraga na ne kaino dum sakrusa aigi kapkhidori kanagi mamadu bu pendoino narang natro aina mongona mawai basetani dina hakibado aduga ai am sauningi ai sini ko ai adudi nasanu pa nu piselakli basi nangna zelan baga sapmanare ne ha kaina mapa nanga ngangli bu ba nu piselakpagi natro aina iroi layon bidong layon laga kapisi ba nasanu pa si masana pamjaba nusina jaba nu pi lei khangna nang nu pi ma sembi ga rabadi nu piselakpai bisi hauna sani ne mama nupi isa apangbaduda mata toroka namdan leraklibani haikraba mamadu sunya thagi nupi ga nate phari boirangani ye isa nupase yera mama thaina nangna nakoi na ma lai thoroi manbi ka I thangbiduga pullaga ai phakhibududa nupi khudingsu nupa loina pharamdei maluru nupa ai ngasinya I ka bani ngasinya nangona loi tainarakani ko oi nangna tainarakjingaida ai di tumjaurage kadai ai gi sakpiro kairi sakno thongdi sakamta adudi aidi ahingdi kramai tumni isa nupagi ni pi thaifam phawdang salubuna phadori bratawriside mapa nang sak yam janing baro ha yam janing lagana ne jengphu sidagi sing la kaino potlaga sa aduga ne hayeng pauhan masatpaga ta yabe haribasi migi masado nasa nupa na puraklaga pauhan masatrabadi kulgi miyam sina aikoi bu kari ni haidorige ha nupi mayum laklaga lan tawbudro nang napamli base matik laiba kanano aigi manglep san makya to setke dani aduga ne isa nupa na nupi du pharaga purakpa nate nupi du namdana chenchi lakpa numit khrani gi matung asauba amadi thaza makhoi ani sulu homlami thaza gi imung su yamna wabana thaza gi ni haiduna awong on kari su tamlaklamte sigung leidi hen sauning ba haibadu oikre duhong ba nungan ba numit ni thaza sumangda laiduk thaduna leirammi is yaurakpasida uningdaba haudong amubi mahana urida ngasidia ngasigini thabak kamta mangol oiroida he karino ne nubi yaurakpada imongna duk thongmai ga thana lermni bisibu ubada mangol oiroi hairabadi maning thongdu thodana ha amang sang doine unaba o ma go bi ugadabgi saru amang sang tara ubane hina phai is imo kainaga yamna mau nupi ro ha sakta makna nupa phabi sidia hai bema sangusa namasi tha pankalakpagi magi haunabido haurai bizani nang karisu khanganuko hoi basi ibi ma kainaga nate makhoi mapagi sia aigi mayokta leiduna thawai ki tawgen tawri mama aidi nang dong nu pukjel pikti he isa nupa na pamina puraklabadi aidi adum yare haujipu nang pamde haidana amasin be yari aduna ne lairi base ningthina nungsina leiraga loiredana wa ngamjadre so ngamoi
ꯂꯥꯏꯔ ꯁꯨꯗꯠꯅꯕꯤ ꯃꯥꯒ ꯅꯨꯡꯁꯤꯅ ꯂꯩꯕ ꯀꯥꯏꯅꯒ ꯃꯃꯥ ꯃꯄꯥꯅꯦꯅ ꯇꯧꯖ ꯁꯥꯏꯗꯨꯅ ꯃꯆꯥ ꯄꯣꯛꯅꯤꯗꯗꯤ ꯈꯪꯂꯤꯕ ꯍꯥ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯂꯒ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗ ꯂꯨꯍꯣꯡꯉꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦꯅꯦ ꯅꯠꯇꯦ ꯅꯪꯅ ꯑꯋꯣꯟꯄꯣꯠ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯃꯧꯒꯤ ꯑꯋꯣꯟꯄꯣꯠꯇꯨ ꯅꯪꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯅꯌꯨꯝ ꯄꯥꯟꯒꯦ ꯈꯜꯂꯤꯔꯣ ꯃꯧꯒꯤ ꯑꯋꯣꯟꯄꯣꯠꯁꯤꯡꯗꯨ ꯄꯨꯔꯒ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅ ꯃꯈꯣꯏ ꯄꯥꯕꯒꯤꯗꯨꯗꯤ ꯅꯋꯣꯡꯗꯨꯅꯅꯦ ꯍꯥꯏꯅꯤꯡꯉꯛꯄ ꯍꯦꯛ ꯍꯥꯏꯅꯤꯡꯉꯛꯄ ꯑꯣ 이몽ꯁꯤꯗꯤ ꯅꯣꯏꯅ ꯇꯧꯍꯟꯕꯅꯦ ꯅꯣꯏꯅ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ 이몽ꯁꯦ ꯅꯣꯏꯅ ꯏꯖꯠ ꯇꯧꯅꯔꯤꯕ ꯈꯨꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯜ ꯆꯥꯗꯕ ꯃꯤ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯃꯥꯅ ꯃꯧ ꯑꯣꯏꯕꯕꯨ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄ ꯅꯤꯡꯉꯣꯜꯅꯣꯅꯦ ꯍꯥ ꯊꯥꯏꯅ ꯎꯅꯕ ꯊꯣꯛꯂꯛꯄ ꯐꯥꯎ ꯅꯪ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯂꯩꯕꯗꯨꯗꯒꯤ ꯑꯃꯨꯛꯇꯁꯨ ꯁꯤꯜꯂꯛꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯥꯏꯔꯕꯤ ꯃꯧ ꯄꯥꯝꯗꯦ ꯀꯥꯏꯅꯒ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯉꯔꯥꯡꯗ ꯂꯥꯛꯄ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯑꯩꯒꯤ ꯃꯌꯨꯛꯇ ꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯁꯤ ꯑꯣ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯃꯋꯥ ꯑꯁꯤꯒꯤ ꯍꯤꯟꯗꯣꯛꯇꯅ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯕ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯂꯣꯏꯅ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯈꯣꯏꯒꯤ ꯀꯥꯗꯅꯤ ꯊꯥꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯤ ꯑꯆꯧꯕꯅ ꯊꯥꯖ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯁꯦ ꯃꯀꯣꯛ ꯈꯔ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯉꯥꯡꯅꯤꯡꯕ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯁꯦ ꯑꯩ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝꯅ ꯏꯀꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯋꯥꯅꯕ ꯁꯤꯟꯖꯔꯤꯕꯁꯦ ꯃꯁꯤ ꯄꯨꯝꯕꯁꯦ ꯊꯥꯛ ꯃꯥꯟꯅꯗꯕ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯉꯥꯛꯇꯅꯤ ꯊꯥꯖ ꯀꯞꯀꯅꯨꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯏꯃꯥꯅ ꯄꯦꯟꯗꯕꯒꯤ ꯉꯥꯏꯍꯥꯛ ꯉꯥꯡꯕꯕꯨ ꯑꯩꯈꯣꯏꯅꯤꯗꯤ ꯊꯨꯡꯅꯔꯁꯤꯗꯤ ꯃꯥꯅ ꯉꯥꯡꯂꯕꯁꯨ ꯅꯪꯁꯤ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏꯕ ꯑꯃꯨꯛꯇꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ ꯌꯨꯝꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯒꯗꯕ ꯑꯀꯤꯕ ꯐꯥꯎꯔꯤ ꯑꯗꯨꯝ ꯅꯥꯏꯒꯅꯨꯀꯣ ꯅꯪꯕꯨ ꯑꯗꯨꯝ ꯌꯥꯝ ꯀꯟꯗꯥꯏꯅꯦ ꯈꯔꯁꯨ ꯈꯥꯡꯉꯁꯤ ꯀꯩꯗꯧꯔꯒꯦ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯒꯦ ꯅꯣꯡꯃꯁꯨ ꯆꯥꯛꯈꯨꯝꯗꯅꯤ ꯊꯥꯖ ꯆꯥꯛ ꯊꯣꯡꯂꯤ ꯑꯇꯣꯝꯕꯁꯨ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨ ꯁꯤꯒꯣꯡꯂꯩꯁꯨ ꯆꯪꯂꯛꯂꯝꯃꯤ ꯍꯩ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤ ꯍꯥ ꯀꯩ ꯏꯟꯁꯥꯡꯅꯣ ꯏꯃꯥ ꯍꯪꯒꯥꯝ ꯊꯣꯡꯉꯤ ꯁꯤꯡꯖꯨ ꯑꯃꯨꯛꯀ ꯁꯨꯔꯒꯦꯅ ꯇꯧꯕꯅꯤ ꯏꯟꯁꯥꯡ ꯀꯥꯁꯤꯌꯥ ꯅꯪꯒꯤ ꯀꯨꯁꯤꯔꯥꯁꯤꯗꯅꯤꯅ ꯊꯣꯡꯂꯤꯕꯁꯦ ꯍꯥ ꯆꯥꯅꯤꯡꯕ ꯈꯟꯗꯅ ꯅꯊꯤꯕꯣꯡꯗꯣ ꯅꯌꯨꯝꯗꯗꯤ ꯆꯥꯕꯗꯣ ꯐꯪꯂꯛꯇ꯭ꯔꯕꯅꯤꯅ ꯏꯃꯥ ꯍꯪꯂꯕꯁꯨ ꯊꯣꯛꯑꯕ ꯊꯣꯡꯖꯤꯜꯂꯨꯅ ꯍꯦꯛ ꯍꯥꯏꯕꯗꯨꯗ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯊꯣꯡꯍꯜꯂꯤꯅꯤꯗꯦ ꯏꯃꯨꯡꯗ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯨꯒꯤꯗꯤ ꯂꯩꯇꯗꯅ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯐꯥꯝꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯏꯃꯥ ꯅꯪꯅ ꯅꯕꯣꯠ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯂꯩꯃꯤꯟꯅꯔꯤꯁꯦ ꯌꯥꯅꯕ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯅꯣꯡꯇꯁꯨ ꯈꯟꯗꯦ ꯅꯨꯄꯤ ꯋꯥ ꯅꯨꯄꯥ ꯋꯥ ꯀꯣ ꯇꯣꯉꯥꯟꯕꯅꯤ ꯃꯁꯤꯗꯩꯁꯤ ꯅꯪꯅ ꯏꯌꯥꯎꯗ ꯌꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯊꯣꯛꯑꯗꯤ ꯊꯣꯛꯑꯗꯅ ꯏꯃꯨꯡꯁꯤ ꯂꯩꯔꯕꯅꯤꯅ ꯂꯣꯏꯅ ꯌꯥꯎꯕ ꯇꯥꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯗꯣ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯇꯥꯕ ꯉꯝꯗ꯭ꯔꯒꯅ ꯅꯪꯁꯨ ꯅꯇꯨ ꯑꯃ ꯊꯤꯔꯣ ꯑꯗꯨꯒꯅꯦ ꯌꯥꯎꯪ ꯏꯟꯗ ꯂꯩꯖꯈ꯭ꯔꯣꯅꯦ ꯏꯕꯨꯡꯉꯣ ꯂꯩꯈ꯭ꯔꯣ ꯅꯪꯁꯨ ꯑꯗꯨꯅꯕꯨ ꯐꯔꯦ ꯏꯃꯥ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯆꯥꯊꯣꯛꯄꯤꯈꯤꯗꯅ ꯆꯠꯈ꯭ꯔꯣ ꯂꯣꯏ ꯆꯠꯄꯤꯈ꯭ꯔꯣ ꯎꯖꯅꯤꯡꯗꯕ ꯃꯌꯥꯝꯁꯤ ꯎꯔꯒꯅꯦ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯇꯣꯝꯇ ꯋꯥꯏ ꯁꯪꯅꯅꯦ ꯑꯩ ꯂꯩꯖꯍꯧꯔꯒꯦ ꯋꯥꯏ ꯁꯪꯅ ꯅꯇꯣꯝꯇ ꯂꯩꯕ ꯄꯥꯝꯂꯒꯅ ꯆꯤꯡꯗꯔ ꯎꯃꯪꯗꯔ ꯆꯪꯂꯒ ꯂꯩꯈ꯭ꯔꯣ ꯀꯩꯅꯣꯗꯨꯗꯤ ꯀꯅꯥꯝꯇꯁꯨ ꯎꯔꯔꯣꯏ ꯀꯅꯥꯝꯇ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯣꯏ ꯍꯦ ꯆꯠꯈꯤꯅꯨ ꯉꯥꯏꯈꯣ ꯏꯁ ꯅꯪ ꯑꯩꯕꯨ ꯇꯥꯜꯂꯤꯕꯅꯤꯅꯦ ꯅꯨꯄꯥ ꯐꯥꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯩ ꯇꯥꯅꯤꯡꯗꯦ ꯀꯅꯥꯒꯤ ꯏꯃꯥ ꯂꯥꯏꯔꯕꯤ ꯅꯪꯅ ꯏꯃꯥ ꯀꯧꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯅꯋꯥ ꯅꯥꯏꯔꯛꯀꯅꯤꯗꯤ ꯈꯪꯂꯒ ꯅꯁꯥꯅ ꯇꯨꯝꯅꯕ ꯍꯤꯞꯅꯕ ꯐꯃꯨꯡ ꯑꯃꯠꯇ ꯐꯥꯎ ꯄꯨꯔꯛꯇꯕ ꯅꯪꯕꯨ ꯑꯩ ꯑꯣꯏꯔꯕꯗꯤꯅꯦ ꯁꯤꯖꯈ꯭ꯔꯅꯤ ꯏꯕꯦꯝꯃ ꯁꯤꯈꯤꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯥꯖꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯤ ꯑꯗꯨꯕꯨ ꯁꯤꯒꯣꯡꯂꯩꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯃꯅꯦꯝꯒꯤ ꯃꯑꯣꯡꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯥꯖꯁꯨ ꯍꯧꯖꯤꯛꯇꯤ ꯃꯅꯦꯝꯒꯣꯟ ꯁꯤꯟꯅꯗꯨꯅ ꯍꯦꯛ ꯈꯠꯅꯔꯕꯅꯤ ꯅꯆꯥꯗꯣ ꯀꯞꯍꯜꯂꯛꯀꯅꯨ ꯃꯈꯣꯜ ꯃꯋꯥ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯀꯞꯍꯟꯒꯦꯒ ꯀꯥꯏꯗꯅꯣ ꯎꯈꯣꯡꯗꯔ ꯋꯥꯈꯣꯡꯗꯔ ꯀꯞꯍꯜꯂꯨꯔꯣ ꯁꯨ ꯇꯥꯅꯤꯡꯗꯦꯕ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯒꯅ ꯀꯥꯏꯗꯅ ꯆꯠꯂꯒ ꯂꯩꯕꯤꯔꯨꯔꯣ ꯑꯉꯥꯡ ꯂꯩꯔꯕꯗꯤ ꯀꯞꯄ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤ ꯅꯪ ꯅꯆꯤꯟꯗꯤ ꯌꯥꯝ ꯀꯜꯂꯦꯅꯦ ꯍꯥ ꯈꯨꯝꯕꯒꯁꯤ ꯌꯥꯝ ꯍꯩꯔꯦꯕ ꯆꯤꯟ ꯀꯟꯕ ꯀꯟꯗꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯅꯃꯠ ꯑꯃꯠꯇꯅ ꯋꯥ ꯉꯥꯡꯕꯗꯤꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯏꯁ ꯉꯝꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯄꯪꯕꯁꯤꯗ ꯐꯥꯗꯨꯅ ꯅꯝꯗꯅ ꯂꯩꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯅ ꯂꯣꯏꯅ ꯏꯃꯨꯡꯁꯦ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯒꯦ ꯁꯤꯅꯤꯅꯦ ꯈꯜꯂꯤꯁꯦ ꯍꯥ ꯑꯣ ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯅꯦ ꯅꯝꯗꯅ ꯂꯩꯁꯤꯜꯂꯛꯄ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯧꯕꯤꯕ
Nasattunadi yam helabanina isan nangbu namdan lauriba sagol lukrabi manbi nangse ha thigera phajagera pamudi pame masida imana suk yamna panabiri sibu karigino panadrabadi aina thainadagi haiba natro nangumba laribisia imau nupi oijaningdeidana nasa phangi nupi imau poksale karita sukana nataba sagaise mangnabane mangnaba nasa ningol poktabanina nangdi namauna sunungsibusu khangamoine o ningol poklaga karibu kana daurino saba thakpatingnabani nangumbi arimbi oirabadi khrapu amasu ya bema nangdi ningol ne dungai nawa naibada nasana tumna nawa phamung amata phau puraktenya ima ipana piklingaidagi thalaktana laisabi phau phau tharaklaga nakhoi nayumda chak thongdana nakhoi myamgi minai oidana leribase masirigi henba karimu pamlige bema adudi hauna saninya nupi oina poglabadi minai oiba haibase sanabine minai oiningdrabadi nayum segaibadуда adum leise ko yadro imadi imasu nupini imasu minai oibirabro masi miyam sitrida masi he sanata manbiya ikai khangdabi phammasala ka hipasali haibado nang tawrenya ha namana pana pungko ko kai tharaklaga soida aphawga sargana o imai pana pungko kongna tharaklasu haujikti ipureibana setning basaningba ining ikha tawhalabado adudagu pamdana apangba isasi phariba natro pelamani ne haujikti ha nupa phabisidi makoi anina sumna launare ngaidoda atombasu saklaklamni ima kainu mo koi law do leramidu idema angang nupiru ai pambirage idema thabak tawrido loisinjaro hey nupa kanana angang launaya ha nangna sukyam ai pasarsi karigino haibanida ima idai mesin thabak singse wana tawrisu udro angang simaga adugi ngak lawthokpi mani masi dai sida nupa nangang no bo yaiga yadibu kai semjingkre wo semjingkre imung isli mi pom khudingmak mahai hai bisinanya loina semjingkre bema kari bahai no nangido ima taning deko kari wangang nungsina nungaina ing sing leibase hainadab kainum tori imasi hai ai gi mayok tana khoine leiraga ai ne karamaina ing singna nungai leidoi ha tum he khawgalakpadagi yingning daw masak mayam si ubadagi ne isa se khoidou sogat patum haukrabani ima ado haukre loikre haujik po mu hangat pa yari ma adum isau langdana ngangda leiraga loikrabasingse hangalakadra ai apa sadana ne aingonda munganglakan yenging risal nong musu sigongle thazana mapamna satkani haiduna thoraklibadu ubada hairaklammi sataurabra mo seliba na phinarol sakta duga ekoi bu kari da mu yologe haibano kaida ha sakta kaida duga yumda salugi tawbani areba setpani mingondagi huraluba nate ikai pham thokte hoine nangbudi kai roi ikai khangdabigi zata popani na adubunya ekoi di ikai ne motai sutai naradana nangna lamjau sorga satlibado yam ikai ragana imanna khara hek leiraga pibiraudana ai di kari gi nang ha nangna pamjana phajaki ba isanupa setningba naning tawhanba saningba naning tawhanba duda hayune he hayo ima kaino wangang khudingi ainu nupa phaba he haibiribudu aise ima guminati gi imana bazi phaba do maina aina nasanu pasi phaba nate kariya ai nupa phayidi kariya kanana haibad nakoi na ba sibudu na haibrin he chinthibia ima atai ngangbani ipa lekhide baga dodi singthok tuna mungang bigan ngange nang kaidoge haiba ha ngange palle nakoi na ba asibado nama lara sudat na biduga ai koi gi mungsia sophalaba ima ngasi phawbada aina sukuina leirakpasida imung sigi sopnaba kari tawkiba yaukhrabage kari tawba haibabu nang yumsi leiribasi ai di nakoi gi ngai sin oinaba onsinaba su pamjadi handagi su adom khanglamgani adubu ibi madana he leira ine he leisilakpa ibi madana imadi kayam nungai ba imungdagi haurake aingonda budi hairi isana tumna phamung ama phau purakte haidana adubu imadi yada sanaba sakthinanaba pukam phau pubirakpro ni go ni mase magi mawa dun hairi boirongani ima yum dhana kisa mi ngang dringaida isa su khra hana auta yengbi ima sunupi yum palakliba kaidoni nasana mobu adu khanthana yenglaga noi gumbi da ingonda pau takapi ba ya bro ha nungai ni nak isa nu pa hana lakisa nangak sunu pa la lan ga doni na ai gi nu pa ni ai bu pa mi haidana mi ya mamangda ingak samasida kundu paring huktan lawrba
ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯟꯕ꯭ꯔꯥ ꯏꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯣ ꯏꯜꯂꯔꯣꯏꯌꯦ ꯏꯜꯂꯔꯣꯏ ꯅꯈꯣꯏ ꯅꯃꯥ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯐꯥꯕ ꯍꯩꯕꯤꯗꯨꯅ ꯃꯍꯩ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯁꯦꯝꯖꯤꯟꯒ ꯊꯝꯈ꯭ꯔꯕꯅꯤꯅꯅꯦ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯅꯪꯅ ꯍꯥꯏꯕꯗ ꯎꯔꯨ ꯎꯔꯨ ꯁꯨꯔꯨ ꯁꯨꯔꯨ ꯏꯜꯂꯅꯤ ꯍꯧꯖꯤꯛꯇꯤ ꯀꯣ ꯏꯜꯂꯅꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯅꯨꯄꯥ ꯐꯥꯕ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯄꯥꯝꯕꯅꯤ ꯅꯪꯒꯤ ꯅꯣꯡꯁꯦ ꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯗ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯔꯝꯃꯣꯏꯗꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯅ ꯅꯃꯤꯠꯇꯨꯗ ꯁꯦꯜ ꯈꯛꯇꯃꯛ ꯎꯔꯝꯒꯅꯤꯗꯣ ꯍꯥ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯅꯄꯨꯟꯁꯤꯗꯣ ꯋꯥꯖꯕ ꯇꯥꯕ ꯆꯤꯒꯣꯡꯂꯩ ꯃꯥꯒ ꯃꯤꯋꯥ ꯉꯥꯡꯕ ꯃꯥꯟꯅꯕꯤ ꯑꯃꯒꯤꯗ ꯂꯥꯛꯇꯨꯅ ꯑꯌꯨꯛꯇꯒꯤ ꯃꯤꯋꯥ ꯉꯥꯡꯗꯨꯅ ꯐꯝꯂꯤ ꯏꯆꯦ ꯅꯆꯥ ꯅꯃꯧ ꯄꯥꯝꯖꯕꯤꯒꯤ ꯅꯁꯨꯗꯨꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯗꯀꯣ ꯕꯦꯝꯃ ꯑꯩꯁꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯀꯥꯔꯕꯅꯤꯅꯦ ꯃꯥꯏꯒꯁꯦ ꯌꯦꯡꯉꯨ ꯃꯨꯁꯤꯟ ꯃꯨꯔꯝꯅꯤ ꯍꯣꯏꯁꯦ ꯍꯥꯏꯒꯨꯝꯗꯅ ꯌꯥꯝ ꯃꯨꯁꯤꯜꯂꯦꯕꯣ ꯑꯗꯣ ꯏꯆꯦ ꯅꯪꯁꯨ ꯄꯥꯡꯃꯟꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯃꯉꯛ ꯁꯝꯅ ꯀꯣꯛ ꯄꯥꯏꯔꯒ ꯏꯟꯈꯤꯕ ꯌꯥꯗ꯭ꯔꯣ ꯀꯥꯏꯗꯒꯤ ꯏꯟꯕꯅꯣꯗ ꯉꯛꯄꯅ ꯃꯨꯛꯇꯣꯏꯕ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯕꯅꯤꯅꯦꯍꯦ ꯃꯗꯣ ꯍꯩꯃ ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯗꯨ ꯃꯁꯛꯀꯥꯗꯤ ꯌꯥꯝ ꯂꯥꯟꯖꯗꯕꯤ ꯃꯥꯟꯗꯥꯏꯅꯦ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯇꯞꯇꯦ ꯏꯁꯧꯒꯁꯤꯅ ꯂꯥꯡꯂꯤꯕ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯏꯀꯥꯏꯕꯒꯁꯦ ꯃꯆꯦꯠ ꯑꯝꯇ ꯈꯪꯕ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨꯗꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨꯅꯤꯀꯣ ꯃꯃꯥꯏ ꯃꯃꯤꯠꯇ ꯈꯔ ꯇꯩꯁꯤꯟ ꯌꯦꯠꯁꯤꯜꯂꯒ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯁꯨꯅꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯄꯥꯝꯗꯗꯤ ꯀꯔꯤꯝꯇ ꯆꯥꯕ ꯊꯛꯄ ꯐꯪꯂꯛꯇ꯭ꯔꯕꯅꯤꯅ ꯑꯍꯥꯎꯕꯅ ꯃꯔꯣꯜ ꯑꯃ ꯆꯥꯅꯤꯡꯂꯤꯕ ꯃꯊꯤꯕꯣꯡꯁꯨ ꯂꯥꯎꯈ꯭ꯔꯕ ꯉꯥꯏꯈꯣꯁꯦ ꯃꯊꯤꯕꯣꯡ ꯂꯥꯎꯕꯒ ꯃꯈꯣꯏ ꯃꯄꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯤꯅꯦ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯗꯨꯅ ꯊꯩꯔꯛꯄ ꯃꯌꯥꯝꯗꯨꯅ ꯇꯧꯔꯝꯅꯤ ꯑꯩꯈꯣꯏꯒꯤꯗꯨꯅꯒ ꯅꯤꯅꯤꯗ ꯀꯥꯡꯕ ꯅꯠꯇꯦ ꯃꯄꯥꯝꯗ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯂꯦꯝꯅ ꯆꯠꯂꯝꯒꯗ꯭ꯔꯣ ꯑꯗꯨꯝ ꯊꯩꯔꯝꯃꯗꯧꯅꯤ ꯑꯩꯗꯤꯅꯦ ꯄꯥꯈꯠꯇꯅ ꯐꯧ ꯀꯩꯒꯁꯦ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯂꯕꯅꯤ ꯊꯝꯃꯣ ꯀꯅꯥ ꯈꯪꯅꯤ ꯍꯨꯔꯥꯟꯗꯅ ꯆꯦꯡ ꯐꯧ ꯍꯣꯟꯗꯨꯅ ꯄꯨꯔꯝꯕꯁꯨ ꯆꯦꯛꯁꯤꯜꯍꯧꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯝꯅꯤ ꯕꯦꯝꯃ ꯃꯄꯣꯛ ꯇꯔꯦꯠꯇꯅꯦ ꯂꯥꯏꯔꯕꯤ ꯃꯧꯒ ꯂꯣꯏꯅ ꯈꯤꯖꯔꯦꯀꯣ ꯑꯩ ꯄꯣꯛꯆꯔꯦ ꯍꯥꯏꯔꯤꯕꯁꯤ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯄꯦꯜꯂꯦ ꯑꯩꯁꯨꯅꯤ ꯏꯆꯥꯅꯨꯄꯥꯒ ꯄꯣꯛꯏꯁꯦ ꯄꯥꯕꯨ ꯄꯥꯈꯠꯂꯦꯗ ꯀꯅꯥ ꯈꯪꯅꯤ ꯂꯥꯏꯔꯕꯤ ꯃꯧ ꯑꯃ ꯄꯨꯁꯤꯜꯂꯛꯄ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯏꯆꯥꯗꯣ ꯑꯩꯅ ꯋꯥꯔꯛꯄ ꯌꯥꯗ꯭ꯔꯦ ꯅꯈꯣꯏꯒꯤꯗꯤꯅꯦ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯋꯥꯔꯛꯍꯧ ꯍꯥꯏꯔꯤꯕꯁꯤꯅꯤ ꯋꯥꯔꯛꯆꯧ ꯑꯗꯣ ꯀꯔꯤꯝꯇ ꯎꯠꯂꯛꯇꯦꯗꯥꯏꯅꯦ ꯍꯧꯖꯤꯛ ꯁꯅꯥꯒꯕꯨ ꯌꯥꯝꯅ ꯁꯤꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯃꯋꯥꯗꯒꯤꯅꯦ ꯁꯨꯝꯂꯒ ꯁꯤꯔꯤꯕ ꯁꯅꯥꯒꯁꯦ ꯄꯥꯎꯈ꯭ꯔꯕ ꯖꯥꯠ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯐꯪꯖꯔꯛꯇꯕꯒꯤ ꯍꯧꯅꯁꯥ ꯃꯋꯥꯒꯁꯦ ꯁꯅꯥ ꯁꯥꯗꯨꯅ ꯁꯨꯔꯨ ꯅꯩꯕꯗ ꯌꯨꯝꯗ ꯂꯩꯅꯤꯡꯗꯅ ꯆꯠꯈ꯭ꯔꯤꯕꯅꯤꯗꯣ ꯎꯔꯦꯗꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯇꯧꯔꯝꯅꯤ ꯏꯆꯦ ꯏꯕꯦꯝꯃ ꯊꯪꯅꯕꯒꯤ ꯏꯅꯥꯈꯨꯟꯕꯤ ꯃꯧꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯀꯔꯤꯅꯣ ꯃꯥꯒꯤ ꯎꯂꯛꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯑꯁ ꯃꯁꯤꯡ ꯊꯤꯔꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨꯒꯨꯝꯕ ꯏꯃꯧꯇꯪ ꯐꯪꯖꯔꯗꯤꯅꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯤꯒꯣꯡꯂꯩ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯏꯁꯧ ꯂꯥꯡꯂꯝꯃꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯗꯣ ꯀꯝꯇ ꯊꯥꯔꯝꯗ꯭ꯔꯤꯕꯁꯤꯅ ꯌꯨꯝꯁꯤꯕꯨ ꯃꯤꯅꯥꯏ ꯂꯩꯕ꯭ꯔꯣ ꯅꯊꯧ ꯑꯝꯇꯁꯨ ꯇꯧꯅꯤ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ ꯉꯝꯖꯗ꯭ꯔꯦ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ ꯂꯥꯏ ꯌꯥꯝ ꯅꯤꯡꯂꯒꯅ ꯊꯥꯔꯣꯗꯅ ꯈꯣꯏꯔꯝꯃꯣ ꯑꯩꯅ ꯊꯥꯎ ꯍꯥꯏꯔꯒꯅ ꯁꯪꯀꯥꯅ ꯊꯥꯕ ꯇꯥꯕ ꯍꯩ ꯋꯥꯔꯛꯇꯕꯤ ꯅꯋꯥ ꯅꯥꯏꯔꯝꯗꯥꯏꯗ ꯅꯃꯥ ꯅꯄꯥꯒꯤ ꯌꯨꯝꯕꯥꯜꯂꯣꯟ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ ꯅꯪꯅ ꯆꯠꯂꯤꯕꯗꯨꯗꯤ ꯀꯔꯤ ꯌꯨꯝꯕꯥꯜꯂꯣꯟ ꯀꯧꯒꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈ꯭ꯔꯅꯤ ꯆꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯆꯥꯕ ꯊꯣꯛꯂꯒ ꯑꯃꯨꯛ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯈ꯭ꯔꯒ ꯌꯥꯆꯪꯕꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯈꯠꯅꯕ ꯍꯧꯕ ꯏꯁꯧ ꯂꯥꯡꯕ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯗꯅ ꯍꯥ ꯑꯩꯕꯨ ꯄꯥꯟꯅꯔꯤꯕ ꯍꯦ ꯀꯨꯁꯤꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯄꯥꯟꯅꯔꯛꯀꯅꯣꯕ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯀꯨꯁꯤ ꯑꯩꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯒꯅꯤ ꯀꯣ ꯇꯧꯅꯤ ꯅꯪꯗꯤ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯊꯤꯕꯣꯡꯗꯣ ꯑꯩꯅ ꯊꯥꯛꯂꯤꯕ ꯈꯪꯉꯤꯗꯅ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯅꯪ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤꯅꯦ ꯌꯨꯝꯁꯤ ꯂꯩꯔꯕꯅꯤꯅ ꯆꯥꯕ ꯇꯥꯕ ꯑꯣꯏꯅꯤꯡꯕ ꯃꯤꯒꯤ ꯃꯔꯜ ꯑꯣꯏꯁꯅꯨ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯔꯅꯤ ꯏꯄꯨꯔꯦꯕꯅꯤ ꯌꯥꯔꯤꯌꯦ ꯂꯥꯏꯔꯕꯤꯅ ꯑꯩꯈꯣꯏꯅ ꯇꯧ ꯉꯝꯕꯁꯦ ꯉꯝꯁꯨ ꯉꯝꯈ꯭ꯔꯦꯗꯀꯣ ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯊꯥꯏꯅ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗ ꯂꯥꯏꯔꯖꯔꯁꯨ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯏꯅꯥꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯔꯕꯗꯣ ꯏꯁ ꯍꯥ ꯍꯥꯏꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯅꯦ ꯅꯋꯥ ꯅꯥꯏꯕꯗ ꯁꯦꯠꯅ ꯆꯥꯅꯅꯕ ꯅꯐꯤ ꯃꯇꯠ ꯑꯃꯠꯇꯁꯨ ꯄꯤꯔꯛꯇꯕ ꯍꯥ ꯅꯉꯛ ꯁꯝꯗꯨꯗ ꯁꯅꯥ ꯃꯇꯠ ꯑꯃꯠꯇꯁꯨ ꯁꯤꯔꯛꯇꯕꯤ ꯅꯪꯅꯁꯨ ꯏꯅꯥꯈꯨꯟꯕ ꯏꯃꯨꯡ ꯀꯀꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯔꯤꯕꯅꯤꯅꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯒꯨꯝꯕꯤ ꯀꯅꯥ ꯈꯨꯜ ꯑꯁꯤꯗꯕꯨ ꯌꯥꯎꯒꯦ ꯍꯥ ꯀꯅꯥ ꯌꯥꯎꯒꯦ ꯏꯃꯥꯅ ꯑꯩꯒꯤ ꯑꯎꯟꯄꯣꯠ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯕꯤꯔꯤꯕꯗꯨꯕꯨ ꯑꯩꯒꯤ ꯑꯎꯟꯄꯣꯠꯇꯣ ꯏꯃꯥꯒꯤ ꯑꯣꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ
ꯎꯂꯛꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯎꯂꯛꯂꯕꯁꯨ ꯑꯩꯒꯤ ꯃꯁꯤꯗꯤ ꯏꯃꯥꯅ ꯆꯒꯠ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯅꯤ ꯏꯕꯦꯝꯃ ꯅꯪꯒꯨꯝꯕꯤ ꯂꯥꯏꯔꯕꯤ ꯑꯃ ꯏꯃꯧ ꯑꯣꯏꯅ ꯂꯥꯛꯑꯦꯅ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯕꯣꯍꯜꯁꯨ ꯁꯦꯟꯗꯣꯏ ꯈꯣꯝꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯅꯨꯄꯥ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯍꯥ ꯑꯩꯅ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯄ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯁꯦꯟꯗꯣꯏ ꯑꯝꯇ ꯄꯤꯕ ꯌꯥꯔꯣꯏꯗꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯍꯥꯏꯔꯝꯂꯤꯕꯁꯤꯅ ꯍꯥꯏꯕ ꯇꯥꯕꯗꯤ ꯀꯔꯤ ꯀꯌꯥꯝꯗꯤ ꯌꯥꯝꯃꯤ ꯅꯪ ꯂꯣꯏꯁꯤꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯀꯥꯟꯅꯗꯕꯗ ꯍꯅꯨꯔꯕꯤ ꯅꯪꯅ ꯂꯩꯊꯣꯛ ꯆꯥꯊꯣꯛꯂꯤ ꯃꯌꯥꯝꯁꯤꯕꯨ ꯀꯩꯗꯧꯅꯗꯧꯔꯤꯅꯣ ꯅꯨꯄꯥ ꯅꯪꯁꯨꯅꯦ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯃꯧꯁꯤꯗ ꯁꯦꯝꯖꯤꯟꯕꯗ ꯅꯪꯁꯨ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯀꯌꯥꯗꯅ ꯌꯦꯡꯉꯨ ꯅꯨꯄꯤ ꯅꯪꯁꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯤ ꯈꯠꯅꯅ ꯋꯥꯗꯦ ꯉꯥꯡꯉꯗꯅ ꯑꯗꯨꯅꯅꯤ ꯅꯆꯥ ꯅꯨꯄꯥ ꯑꯅꯤꯅ ꯌꯨꯝꯗꯒ ꯑꯝꯇ ꯍꯜꯂꯛꯎ ꯍꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯊꯕꯛ ꯁꯨꯕ ꯃꯤ ꯁꯦꯟꯅꯗꯅ ꯂꯩꯈ꯭ꯔꯤꯕꯗꯣ ꯑꯩꯅ ꯉꯥꯡꯕꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯨ ꯑꯁꯤ ꯄꯥꯝꯃꯛꯇꯕꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦꯗ ꯀꯌꯥꯗꯅ ꯌꯦꯡꯉꯨ ꯍꯩ ꯅꯆꯥ ꯅꯃꯧ ꯀꯥꯏꯅꯒꯗꯧ ꯋꯥꯗꯣ ꯉꯥꯡꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯪ ꯁꯤ ꯃꯃꯥꯅꯤꯅꯦ ꯑꯇꯣꯝꯕꯤꯒꯤ ꯔꯥꯁꯤ ꯑꯃ ꯏꯆꯦꯜ ꯍꯦꯛ ꯆꯦꯜꯂꯗꯅ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯀꯥꯏꯕꯨ ꯀꯥꯏꯅꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯋꯥꯏꯗꯨꯝ ꯁꯪꯖꯔꯦ ꯏꯅꯥꯈꯨꯟꯕꯤ ꯁꯦꯜ ꯄꯥꯏꯕꯤ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯃ ꯑꯗꯨꯝ ꯊꯤꯗꯣꯛꯀꯦ ꯅꯪ ꯁꯤ ꯍꯟꯅꯨꯔꯕꯅꯤ ꯁꯤꯒꯗꯕ ꯀꯨꯏꯔꯕ ꯅꯃꯪꯅ ꯈꯨꯠꯅ ꯂꯥꯡꯕ ꯐꯪꯂꯕ ꯃꯃꯥ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯅꯪ ꯍꯅꯨꯊꯪꯗꯅꯦ ꯅꯄꯥꯝꯗ ꯆꯠꯄ ꯅꯪ ꯇꯟꯗ ꯇꯧꯅꯨꯀꯣ ꯅꯪ ꯅꯄꯥꯝ ꯆꯠꯄ ꯇꯟꯗ ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯅꯨꯊꯪꯗꯨꯗ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡ ꯑꯆꯧꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯥꯖ ꯑꯉꯥꯡꯗꯨ ꯄꯨꯔꯒ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯇꯧꯔꯤꯕꯗꯣ ꯄꯤꯔꯣꯁꯤꯗ ꯋꯥꯕꯗ ꯁꯤꯔꯝꯃꯅꯤ ꯏꯃꯥꯗꯔ ꯄꯥꯕꯗꯔ ꯀꯣꯛ ꯄꯥꯝꯍꯜꯂꯝꯕ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯕꯨꯡꯉꯣ ꯅꯪꯒꯤ ꯅꯃꯥꯁꯤꯗꯤꯅꯦ ꯑꯉꯥꯡꯁꯤꯗꯧꯕꯗꯤ ꯂꯥꯏꯔꯗꯅ ꯁꯣꯛ ꯐꯥꯎ ꯁꯣꯛꯎ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤ ꯄꯣꯛꯏꯒ ꯑꯗꯨꯒ ꯗꯥꯒ ꯀꯣꯛꯀ ꯉꯥꯎꯕ ꯆꯥꯠꯅꯤ ꯇꯧꯔꯝꯃꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯈꯖꯤꯛ ꯊꯕꯛ ꯍꯟꯕ ꯂꯩꯇꯦꯅꯦ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯠꯄꯤꯗꯣꯏꯅꯣ ꯌꯥꯔꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯁꯨ ꯌꯥꯕꯅꯤ ꯌꯨꯝꯗ ꯂꯩꯔꯤꯅꯦꯅ ꯉꯥꯛꯇ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯁꯨ ꯐꯪꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯦꯗ ꯍꯣꯏ ꯅꯣꯏꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩꯅ ꯗꯟꯗꯤꯅꯤꯅ ꯌꯨꯝꯁꯤꯗ ꯃꯤꯋꯥ ꯃꯩꯁꯥ ꯄꯨꯝꯕ ꯏꯇꯣꯝꯇ ꯈꯥꯡꯍꯧꯔꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯁꯨ ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯃꯐꯝ ꯆꯠꯈ꯭ꯔꯁꯤꯔꯣ ꯑꯗꯣ ꯃꯈꯣꯏꯗꯁꯨ ꯁꯦꯜ ꯈꯔ ꯄꯨꯕꯤꯔꯛꯄ ꯅꯠꯇ꯭ꯔꯣ ꯌꯨꯝꯗ ꯏꯃꯥꯗꯣ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏ ꯄꯥꯎ ꯍꯩꯔꯛꯑꯝꯕꯅꯤ ꯑꯗ ꯁꯦꯜ ꯈꯔ ꯁꯨꯝ ꯄꯤꯅꯤꯡꯕ ꯄꯨꯔꯛꯑꯦ ꯍꯣꯔꯦꯟ ꯍꯌꯦꯡ ꯄꯤꯔꯨꯔꯣ ꯑꯗꯨꯒ ꯀꯩꯅꯣ ꯅꯤꯡꯊꯤꯅ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯨ ꯀꯔꯤ ꯁꯦꯜꯒ ꯄꯤꯗꯧꯔꯤꯕ ꯍꯥ ꯑꯗꯨꯁꯨ ꯅꯄꯥꯝꯗꯨꯗ ꯍꯩꯔꯦꯗ ꯏꯆꯥ ꯅꯨꯄꯥꯁꯤꯗꯒꯤ ꯀꯦꯊꯥꯅ ꯂꯧꯊꯣꯛꯄꯗꯤ ꯃꯤ ꯉꯝꯗꯕ ꯌꯥꯎꯋꯦ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯅꯤ ꯅꯪꯁꯤꯗꯤ ꯍꯩ ꯃꯆꯥ ꯄꯤꯕ ꯂꯩꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯕ ꯀꯩꯗꯧꯒꯦ ꯅꯨꯄꯤ ꯏꯃꯥꯅ ꯃꯃꯥ ꯃꯄꯥ ꯂꯥꯌꯦꯡꯒꯗ꯭ꯔꯣ ꯃꯆꯥ ꯅꯤꯉꯣꯜ ꯃꯋꯥ ꯅꯥꯏꯕꯗ ꯑꯎꯟꯄꯣꯠ ꯃꯇꯠ ꯑꯝꯇ ꯄꯤꯔꯛꯀꯅꯤꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯂꯧꯔꯝꯗꯥꯏꯗꯗꯤ ꯁꯣꯜꯂꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤꯅꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯏꯄꯥꯅꯤ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯈꯔ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯥꯕꯅꯤ ꯏꯃꯥꯗꯒꯤ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯂꯧꯒꯦ ꯍꯥꯏꯖꯕꯅꯤ ꯃꯤꯅ ꯋꯥꯔꯤ ꯁꯥꯕꯒꯁꯦ ꯍꯨꯔꯥꯟꯕꯤꯗꯧꯅ ꯂꯨꯝꯗꯅ ꯇꯥꯔꯤꯕꯅꯤꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯂꯨꯝꯗꯨꯅ ꯇꯥꯕ ꯅꯠꯇꯦꯅꯦ ꯏꯆꯥ ꯍꯜꯂꯦ ꯍꯥꯏꯗꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤꯕꯅꯦ ꯑꯩꯒꯤꯁꯦ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯅꯆꯥ ꯍꯜꯂꯛꯄꯒꯤ ꯆꯪꯉꯛꯄꯗꯣ ꯆꯨꯝꯅ ꯆꯪꯉꯗꯤ ꯐꯒꯗꯕ ꯀꯔꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯕꯨ ꯆꯨꯝꯅ ꯆꯪꯕ ꯆꯪꯗꯕ ꯍꯥꯏꯕ ꯑꯃꯨꯛ ꯂꯩꯕ꯭ꯔꯣ ꯇꯧ ꯉꯝꯕꯤꯌꯦ ꯅꯨꯄꯥ ꯐꯥꯕꯤꯁꯤꯗꯤ ꯏꯃꯥ ꯌꯥꯔꯦꯗ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯈꯠꯅꯕꯁꯨ ꯌꯥꯝ ꯄꯥꯝꯂꯤꯕꯁꯤꯕꯣ ꯀꯩꯅꯣ ꯌꯥꯔꯦꯗꯤ ꯍꯥ ꯅꯪꯒꯤꯁꯦ ꯅꯇꯨ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯥ ꯅꯃꯥ ꯑꯩꯅ ꯅꯪꯕꯨ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯅꯪꯅ ꯉꯁꯤ ꯅꯃꯥ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯅꯋꯣꯡꯁꯤꯕꯣ ꯏꯃꯥ ꯄꯥꯕꯁꯤ ꯃꯥꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯂꯤꯕꯗꯨ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕꯤꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯤꯆꯪꯗꯤ ꯀꯅꯥ ꯆꯪꯕꯤꯅꯤ ꯍꯩ ꯆꯟꯗꯥ ꯆꯠꯈ꯭ꯔꯣ ꯅꯪꯁꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯖꯈ꯭ꯔꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗꯅꯦ ꯑꯩꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯑꯩꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯗꯤ ꯏꯃꯥ ꯅꯪ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯅꯤꯀꯣ ꯂꯩꯈ꯭ꯔꯣ ꯋꯥꯏ ꯑꯗꯨꯝ ꯁꯪꯉꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕ ꯂꯩꯔꯤꯌꯦ ꯅꯣꯡ ꯌꯨꯕ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯆꯥꯒꯤ ꯍꯤꯀꯨ ꯊꯨꯕꯗꯧ ꯄꯣꯛꯄ ꯏꯃꯨꯡꯗ ꯂꯩꯈ꯭ꯔꯣ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯅꯤ ꯏꯆꯥꯗꯤ ꯆꯠꯈ꯭ꯔꯦꯅꯦ ꯏꯆꯦ ꯃꯥꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯂꯝꯂꯒ ꯃꯕꯨꯛꯁꯦ ꯑꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯊꯥꯖ ꯅꯪꯁꯨ ꯌꯥꯝ ꯍꯦꯜꯂꯤ ꯑꯍꯜ ꯂꯃꯟꯅ ꯉꯥꯡꯕꯗ ꯅꯪꯅ ꯈꯨꯝꯂꯤ ꯃꯌꯥꯝꯗꯣ ꯑꯩ ꯄꯥꯝꯗꯦ ꯃꯇꯨꯡ ꯇꯧꯅ ꯁꯨꯝ ꯇꯥꯔꯒ ꯂꯩꯌꯣ ꯍꯥꯏꯔꯣ ꯅꯣꯡꯃꯇ ꯃꯥꯅꯕꯨ ꯃꯤ ꯑꯣꯏꯅ ꯊꯥꯕ꯭ꯔꯣ ꯑꯩꯗ ꯅꯠꯇꯅ ꯏꯄꯥꯝꯒꯤ ꯏꯃꯥ ꯏꯄꯥꯕꯨꯁꯨ ꯃꯥꯅ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯂꯤꯕꯁꯦ ꯁꯨꯝ ꯈꯥꯡꯉꯣ ꯍꯥꯏꯔꯣ ꯑꯩꯒꯤ ꯏꯄꯥꯝꯅ ꯃꯉꯣꯟꯗꯒꯤ ꯀꯔꯤ ꯅꯤꯗꯨꯅ ꯆꯥꯔꯒꯦ ꯈꯔ ꯈꯥꯡꯉꯁꯨ ꯃꯥꯁꯨ ꯇꯜꯂꯒꯅꯦ ꯑꯗꯨꯝ ꯇꯣꯛꯆꯔꯁꯅꯤ ꯀꯩꯗꯧꯒꯦ ꯄꯦꯟꯈꯤꯗꯕꯗꯨꯅ ꯇꯧꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯇꯣꯝꯕꯗꯤ ꯃꯇꯣꯝꯇ ꯄꯣꯛꯄꯤ ꯏꯅꯥꯈꯨꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯁꯤꯒꯨꯝꯂꯩꯁꯨ
naaduna hagut kangkhat papak na ngamdadun layrami. Sumangdani, thaza isaw langli. Piyele haisin. Isa iwagi buhat nagadra. Hanubigi buhat nagadra. Oy, bay, piyele. Mawa, nang napamli ba pando, engon na piro. Ay, koksit na baniyadre. Mon ngakta kangi. Tabak subada panga pamadana, kari to ena. O sakum sang dung lakturo, ngamzatre. Dakong hama pao, larabe engon na haibirano. Inakun ba kanadano sa tun haibirano. Inakun ba misingdi, ay iral sa din niya. Larabi nang nasaba ni na, nangon na haibata ba? Hadumidang nga sinya, hanumidang niya, nang ay napansin tara ka hatok ka na niya. Yam harok ka nuko, hatok ka niya. Is, hingsabi daw na. Hingsabi na olak piya. Suwan na sidaro ba si Pawa? Wagang sangang siya, nung sidihin nang si. Kari nung sibo mo ngang doy no, ha? Nang si nung nung sidihin he. O nang na inong sida ba daw na, ay naso nang nung sidre. Ato na ni, natibong sa ka do, natom na tong na sasaw. Hay, nang na itibong yung tapan ba yabra, ha? Panle, kayo kaya ba no? Nang nayam na pamzaba, nung sizaba. Inakon ba namang doon na, noong talak doon na, saksaram na tong doon na pizza birara bro. Taza, kano nang ni madagang libo ha? Adugo wangang sangang do, kano nangang bahong nagi. Ay isi, ngang mo na ti, kumli ba ni, manang ngang limiyam siya, nang kang bro. Panang ngang ira sakira, masi, ay ima. Nang maumoy na, imawo bibar tong tokdro. Magubi puksil pikpadabu, karigi bibar no, noong mata, manay bu, mamong niyay na kan bayaw kra bro. Maduko di mo oy, naso, nang angang, aduga, angang nang na, imaga mana do na, sinda pauda na do na katna ba do, ay natawa na hay ba na dro. Taba ngamdre, kang bayaba, kang idan ay so, suktuwa, nangang ba, manayam na pamjabadi, ay ipam sa sakrat. Nakoy kaya pamamati raga, nung ay lay saw. Jangoyari, ngang lang, minag kumay dong yung nari. Tazi do kapto na sangkirami, asaw ba, mamagi managta musang laglami. Ayo, nang lay tabata, nang inpisip, ay ising kuya, paukando na pitagpipan at tinya. Kang labra, ado gausik na, manam asumsagan. Ima, imong sida kanana kari satli, kanana kari tawri hay ba ay loy na kang. Ima na sa may sumtawga da balay rabadi, ay sutaza ka kay naragi. Aduga, ay na, tabong pam lay kragi, ima nung ay laybiro. Sigong lay, masayam na ngamdaba hay ba do oiri. Masano pa ato mabudi, mamagi managta hihik laglamni. Adubo, mamaw na pidi, noong da sulaglamni. Ngasiso atong balaam do na, mamagi awat apahang do na sat kirami. Atong ba, ngasiso maw do yarak tabro. Sa siga yadi day ma, koong naiga, kutway ga taw layram. Adoy ma, namong nabi atong bigi sana mayam do di, ay nagkanadri he. Pare laktra ba di. Dangso, sat pa thinking, nga na sat kinaba taw ko. Hoy ma, adoy ma, namong nabi laso, kayso kay naroy. Ay naiga hay nadiga, hauzi pawab, sa katong bahay ba natin. Salo yari. Ima yang taning pre, nangi wari do tabo. Ima, anaba hinzin bagum taw. Ado, ima na siba numita di, nang mauto puraw ko. Ima, ado may hay no pa. Ima tang lagpada di, nang ito puraki. Ado, ay susana ba tawraki, maumtrani. Inakun ba, sel pa iba imawang mapangle hay dana. Ay na kaya at haraw sa rupa. Ado ka hausik na, noong mo da paw ba, ima hay na. Ising ko yung paw kando na pitat na daba. Ado ka ay na, lay na pini, karim ta pirak de hay na. Usit hawoy ro daba imaw sina. Hundok pa yata do na, ay ba siba tawri ba. Ima, hidak silay, satok na ba taw, ay sak tirak lagi. Imaw ibiyam ma, ima nang ginapam da may tire. Ay na asaw aram, arang-ara krada may taro ba na. Imaw ko, ay na intop lurit niya. Lin na makul sang lamday na sumi hay ba ko. Siramday yarak labam ikop sida. Ima, wakal tarak niya. Ima, kayo bagi, aroy umikup oy doy no. Nasusingi ko may yang kigada ba ni. Ay siya, nga kisawnin ba na, ima da hayroy da buwa maya maso haykri. Na maubo abang minika na amog tangak piram. Imaw lahandi, lali ba di, asaw aram pambi na niyam ay ni. Ay na asaw aram pam ba na. Nangunda, hayroy da ba kaya hay ba ni, ima nga sili kang ni. Siyal na, sana halupa na, lantum na pum na yaram dre hay. Asam na namit adudagi sigong layso, wakal tarak to na magogi imong ado nungay na lay kirami.